Sakhangdabasingna plan tauramba IED ama Imphal West ki Thangmaiban Maisnam Lekai Mocha Lerakta Pokai Kre Miyoi ama Asokapan Nang Kre. ACME Higher Secondary School da thokiba thodok aduda Chenaba Azad Higher Secondary School gi Mahiroi Nipal Yaripok Police na fagat kre. Plastic na saban ng may season aduna railway project staff amasung workers singdigi namhaduna SILKY pagi tabag jataba gang member ama fare. Imphal manungda ising marangkay na pibangam na ba singdadam gi mathagta atopa ising fangfam ama samgat na ba Chief Minister Nongtamam Birena Yengsin Kray. Loktak Upper Canal gi fibam Yengsin Kray railway project na Turelda Tagadaba Loki ising tingzin badagi maklang Turelda ising leitre haire. Amadi expert amadi doctor singna analying da aying asama di environment friendly oiba technologies sing season na si haina Rajya Sabha gi MP Sanaja Walay Sembana Fongdokre. IS News piding tabiriba kwaipum na magpo ay SILKY CHANAMBAM na taramlok chiri. COVID-19 naging aktok na ba kutoy na hambiyo, hand sanitizer siznabiyo, mask upiyo, fit taruki distance tambiyo, yarba makay, vaccine dose na kaptok piyo, Jackson bana pum na maki yaifa bane, haujik pao sandok na pizari. Sakhangdabasingna plan tauramba improvised explosive device IED ama nga sinumidang wairam pung 3 minute ni furom tabada Imphal West ki Thangmaiban Maisnam Lekai Mocha Lerakta Pokai Kre Miyoi ama Asokapan Nang Kre bom adu Mocha Lerakta Leba Huidrom Kalyani Chahi Yangkhay Mapal Mapuroiba Nandaybam Ingo Chasinggi Yumda Thamlambane. Mahag PWD da Executive Engineer oibani haire bom pokai bagi thodok aduda Bihar dege masagi chahi kontra mapal suraba non local Vikas Kumar Kauba mystery ama makhong da bom na panbadege Asokapan nangke mahag rimste pukhatuna laikan na kre adumoy namak mahag kudong tiningay oidre haire bom pokai bagi thodok aduda yumda kamduna thamba alto karamasu amangatan nangki haina pawasin haire. Council of Higher Secondary Education Manipur Kosem gi makhada chathariba class 12 ke exam manungda ngarang Thobal district ki Yairipokta leiba SCME Higher Secondary School da thokiba pamdaba thodok adugi matangda ngarang mak Kosem gi secretary CH Biren Masai yauna inquiry ama tawkre loinana Hayeng fawbada inquiry adugi report adu mari lena ba authority te submit tawragani haire Kosem gi secretary CH Birena Iscom News ka telephone gi khuthangda wari sanabada ngarang thoki bathodok adu de chenaba khodingmak ain gi matungina lokhatfam thokpa thabak chap chana lengakna lokhat lagane ngarang gi thodok adu de soklaba mahiroi sing gi fibam khanglaba matung mahiroi sing exam thaba ngambagi fibam da leibana hairiba exam center asida Kosem gi hana lab ki ba schedule gi matungina adumak exam chathagane thokriba thodok aduga mari leinana hayeng ayuk pung 10 taba matamda council gi oiba mifam amasu pangthok lagane hairiba mifam adu loiraba matung ngarang laukiba inquiry gi status report adu mari leina authority de submit tawragani haina fongdorakki panbaya badi Thobal district ki Yairipokta leiba SCME Higher Secondary School da class 12 exam thariba mahiroi singna ngarang Manipuri subject toponimic ki exam loiramdai da irang hauraktuna School Tugairam bagi thawong adubo Private School Development Committee Thobal District na hakchin na lawbagaloy na yaning daba fongdokkibane. Thodok adu da hakteng na chenaba mahiroi Nipal ki mathagta ain gi oiba action lokhat pinaba Private School Development Committee Thobal District na mahiroi Nipal adu gi maming matha amade roll number sing yauna Yaripok Police Station da ayiba cherol ama pisinduna wakat kre Police Division ki ba wakat cherol adu da hairibadi mahiroi sing gi attack adu da Maruti car ani yauna ACME Higher Secondary School gi room mari principal gi room da leiba computer set ama Atay potlam sing atopa room sing leiba desk amasung bench tugairam ki hairiba school asida Imphal East District ki Andro Kendra ki manung chanba Yairipok tulihal da leiba Azad Higher Secondary School ge mahiroi punna Chamri Mapal ge exam center oibane ngarangi oina mahiroi mari absent oiraga punna mahiroi Chamri mangana exam thaki mahiroi singna nungna landarak patuda mahiroi taramanga amasung ozanupi ama pakhat padagi wan tharaktuna Yairipok Community Health Center da pukhatuna laikanaki
हाइरे चैरक थौबाल डिस्ट्रिक्ट की यारीपोक लेबा SCME हायर सेकेंडरी स्कूल क्लास 12 एग्जाम थाब महिरोइसिंगना मणिपुरी सब्जेक्ट थोप निमित की एग्जाम लोरमदाइदा इरांग हौरक्तुना स्कूल थुगाइरंबगी थौदोक अदुदे चेनबा आजाद हायर सेकेंडरी स्कूल की महिरोइ निपाल ngasi nungtil यारीपोक पुलिस ना फागतख्रे पावसन हाई मकोई निपाल अदु ngasi nungtil यारीपोक पुलिस स्टेशन दा सरेंडर तौरकपदगी मकोइबु फारब मतुंग केस अमसु लौखटले हाइरे हिरमसगी मतंग दा थौबाल की SP जोगेश चंद्र हौबिजमना पाउमिसिंग दा हाई ngarang thokiba thodok adugi matang da complaint ama lakpadege यारीपोक PST केस अमा रजिस्टर तौखिबगलोइनना मकोई निपाल असि फागतखिबने मकोई निपाल मग आजाद हायर सेकेंडरी स्कूल की महिरोई ngakतने फारब महिरोई निपाल मग की स्टेटमेंट लौरब मतुंगदा थौबाल डिस्ट्रिक्ट की जुवेनाइल जस्टिस बोर्ड ता लीगल की ओइबा थबक लौखटनबा पुथोकलगनी हाइरदुना एग्जाम थाबा लाक्लिबा महिरोई सिंगना पेनदबा नुंगाइतबा लेरगसु स्कूल की पोचई थुगाइबगी थबक सिंग तौबिगनो ममा मपा सिंगनसु फजना ताकपियु पुलिस की ओइनदी आइन की ओइबा थबक चपचाना लौखटकने मियामनसु शांति लेना एग्जाम पांगथोकनबा होटनबियु हाइखे एग्जाम थाबा लाइबा छात्र सिंगना पेन दबा लेरबा नुंगाइ तबा लेरगसु स्कूल की प्रॉपर्टी सिंग थुगाइ कोकाइदुना स्कूल की फान अदगी थोंग थोनाव अदगी पोजे सिंगदा अदुगी थबक तौबिगनु अदुगा पेरेंट्स सिंगनसु पेखा थाइबा छात्र सिंगदा मदु फजना एडवाइस तौबियु मरमदि पुलिस की दी आइन की ओइबा तोगम तोपा लीगल फॉर्मेलिटीज लोकलकनी मदुगी जेनरिबा कनो मयाम लोइनमा चपचाबा लीगल लोइनमा लोकलगा कोइ तोगम तोपा तौकनी अदुना यारगदी मदुगुंबा एग्जाम पेखा थावा मतंगदा मयाम कोऑपरेशन पिबियु डिस्ट्रिक्ट सिदैसा यामना शांति लेना लोइनमगी कोऑपरेशन लोइनना चथाइबा पेखासिंग असि टिक तगाइना चथाननबा अदुमाइन मयामदसु अपील तौजरी मणिपुर पुलिस ना अकक्नबा पाव अमा फंगबदगी ngasi numitang wairam geng khutpu amagi luchingbani haiba mioi ama plastic na saba nongmai amaga konana fagat pangamkre special command unit khabaisoi SP in charge TH Krishna Tombi ki meeting makhada subedar L Vivekananda na luchingba kangbo mana fagat laba mioi adude Imphal West ki manung chanba haurang khunau mayai lekai रोनाल्डो सिंह चही कुनिथोई अपोक्पा इरोम राजानी हाइरे पुलिस तगी फंगबा पावस की मतुंग इना हौरंग खुनौ मयाई लेकाइदा गैंग अमगी मियोई अमा लेरे हाइबा अकक्नबा पाव अमा फंगबदगी ngasi numitang wairam na चिंगनाबा युम खरा द चंगसंदुना तीबा हुमकी थबक चथबदा मियोई अदु फागत पंगम खिबने फारबा मिसक अदुना हाइदोरकपगी मतुंगिना महाक रेलवे स्टाफ अमदे वर्कर कयादा की हंदुना सेल खाइबगी थबक चथे महाकना सिजनबा प्लास्टिक न साब नोंगमय अदु महाकी युमगी मनाक्ता लैनुंग द तौथोक्तुना फुमदुना थंबनी हाइबा खंगबंगमबगा लोइनना पुलिस न फागत पंगम खि फारबा मियोई अदु पोलम सिंह अदु लोइनना मखा ताबा आइन की थबक लखनबा लमसांग पुलिस स्टेशन खरे हाइरे Imphal West District की मनुंग चनबा संगाई थेलदगिना कोटलैंड फाउबा सेंगलिबा स्टेट हाईवे लंबी की फिबम ngasi चीफ मिनिस्टर एन बिरेन हक्तंगना चतुनी यंगसिनख्रे लोइनना इम्फाल मनुंग दा इसंग मरांग काइना पीबा ngamnaba सिंगदा दाम की मथक्ता अतोपा इसंग फंगफम अमा सेमगतनबसु यंगसिनख्रे ngasi की हाईवे यंगसिन खोंगचदुदा चीफ मिनिस्टर एन बिरेन चाही कया की ममांगदगी लेरकलबा सिंगदा दाम असगी मथक्ता अतोपा इम्फाल मनुंग दा इसंग पीनबा वाटर सप्लाई प्रोजेक्ट अमा थंबगे मथौ ताबदु फोंगदोखिबने मसिगिदमक लांगजिंग मानबिगी मियामगा वारी वाताई सानबा हौखिबगा लोइनना मफम असिदा वाटर सप्लाई प्रोजेक्ट अमा लिंखतपदा मियामनसु लेंगाकना पुखलिबा प्रपोजल असि याबिगनी हाइबगी थाजबा लेरे लेंगाक असिना लमदम असि चपमानना चाखोत हन्नबगिदमक थबक पाइखतपगा लोइनना जल जीवन मिशन की मखादा लमदम असि की युमथोम खुदिंगदा अफबा थकनबा तोटी की इसिंग फंगहनबा होटनरी हाइखि ngasi की यंगसिन खोंगचदुदा वर्क्स मिनिस्टर गोविंदास कोंथौजम लमसांग केंद्र की MLA सोरखाइबम राजन यावना लेंगा की अतै मकोक थोंबा ऑफिशियल कयासु सरुक याखी लेंगांग ने इसिंग फंगहनबा पाइखतलिबा इरिगेशन की थबक थौरम सिंग सोइबदगी लमदम असदे इसिंग अवाबा मायोकनरी बनि हाइना ऑल मणिपुर प्रोग्रेसिव फार्मर्स एसोसिएशन AMPFA की प्रेसिडेंट कोंथौजम थोइबना फोंगदोरकली ngasi AMPFA की टीम अमना इम्फाल वेस्ट की मनुंग चनलेबा माकलंग अमदे साइरम खुलगा ताइनबद लेरिबा लोकताक अपर कैनल की फिबम यंगसिन के रेलवे प्रोजेक्ट की संगत सागलिबा कल्वर्ट सिंगना इसिंग की खोंगसिंगदा सोखहलकपा अमदे इथै लखोंगदा इसिंग फंगलक्तबगा मरी लेदना यंगसिन खोंगचत असि पांगथोखिबने थोइबना मखा तारदना
Kumjar lising ama chamapal humfutara nithoida Loktak project tagi ising puraktuna Moidangpok maning, Kumbong maning, Ngairangba maning, Maklang manung haurang saban awang Haibong pokpi amadi ngaikong apaybi fauraga Nambul turelga samnagadoriba Loktak upper canal asi laingakna SILKY changna paikhatlabasu marilay na ba official singna Hanayang sandaba maramna kung asi ising fangda na layre, kung asi chahiyam silakpa maramna hozikti lawfam loy na onkre, ising ningtina fanghanaba paikatliba kaya nalamadi damsing, ningtina sadaba maramna, layba kasigi SILKY manghanbagaloy na ising fangdabagi awaba miyam na mayok nere. Thaknaba ising layge haibada fanglagtare, nakalamaramda railway project isamliba culvert sing asi lambiga wangba manaba maramna, Ising chen abakong amukhana tautok matamda culvert sing asi loina sidok pagifimam de leire masilay ngak na bigyan changbiyo maruay na maklang turel da ising laytriba sige achob maramasi turela si taga riba loki ising ichum sing asi railway project asina thingzen bana oiri haiki Tamgi project kagatna senjao lokthab potu data long term oiba oithokpa yaba policy ma semba mathau tare lokta lip irrigation aduga dam singsina pini haidana low pari lising kaya manghaliba aduga dam macha kaya sadana yamlaba in terms of crores si karai de gino masi aikoi gi phomom thokpa state sigi similoni miyam gi lan ne aba miyam gi asuk yam gabar lan si mangan bai je kana gi tai tano haibase ngasi miyam hangnarpa matamda ngasi gi lengak sina kalmai pakhum pigadagi haibase masi yamna neinabam thoi Yamlaba Kugi Senamasi Mangalaga Yaitong Komdobingi Pura Dalan Sana Bidamta Miamgi Sugumba Pongam to rising Mangandana Awab. Expert amadi Dr. Singna analying the inga samadi environment friendly oiba technology sing sizinasi haina Rajya Sabha ke MP sana jawbalay simbana fongdokre RIMS na sindina ngasi RIMS ki Jubilee Hall da ngasi nomagyoiba Swachh Bharat Carbon Sunya Bharat haiba team da pangtokiba Seminar amadi state level painting competition da makok mathang takraba singda sel amadi certificate yentokpagi tharamda MP sana jawbalay sembana haikibada India gi oina greenhouse gas thadorakpagi mafam singasi maruina electricity amasung heat agriculture forestry land use manufacturing construction transport healthcare industry buildings na chingbadagi oire mahakna makata na haikibada India gi health and family welfare ministry na Haudokiba reduce, reuse and recycle haibasagi matangda changsalakpagaloy na aikoi kuding magna amat oina carbon neutral oiba amade aying asada kaihandaba health facilities sing pinabahot na bamathau tare haiki Dhanamanjari University ki DM College of Environment Science ki HOD Dr. Koizam Mani Bhushan Singh Science and Technology and Environment ki Hanagi Director Dr. S. Priyokumar Singh, Professor Dr. Bankim Chandra Oinam, Department of Civil Engineering NIT Amadi Dr. Aditya K. Joshi IFS, Principal Chief Conservator of Forest Nachingbana ngasigi thoram aduda sarukyaki. Category anitok na khaidok na pangthokiba layekpa changdam na baduda Category 1 gi oina N. Koronganba, Heritage Convent, Uripok, S. Pural Mangang, St. George High School, Wangkay Amade, Lystrom Vidyananda, Kendriya Vidyalaya, Lamphel Ahumna, Matang Sitna, Makok Matang Singh Taki. Aduga, Anisuba category gi oina Sunaina Saikom, Kendriya Vidyalaya, Lamphel, Thiam Jesina Devi, R.K. Sanatombi Devi Vidyalaya, Amade, Ningombam Bolero, Sisunista Niketana, Matang Sitna, Makok Matang Taduna, Manapangki. Marakasida ay na tingkraba lalahulub KCPG cadre active cadre makutlay ga kona na ngarang Kagching District manung Chanba Hiyang Lamdagi Assam Rifles Punroy Battalion na fagat pangamkre hay na IZAR South na nga si Topachero laman hayre kutlay paydo na KCPG cadre ma miyamdagi SILKY bagi tabag chatare hay ba akak na bapaw mafang badagi ngarang Manipur Police ki kangbuwa magaloy na Assam Rifles na tibahong bagi tabag chatabada KCPG cadre do fagat pangamkibane Mangondagi 9mm gi pistola ma kapayari ba maru ahum yawba magazine ama fagat pangamki makataba ayon gi tabak lakwan na bagidamag hiyanglam pulis cha kutsinakre hayre Lieutenant General A.K. Singna ngasi Nonedaleba Territorial Army gi 107 Battalion 11ZR Daleba Unit War Memorial de Chatuna Tupul landslide Laikidraba Athoba Sangi Mafamda Laisu Katunikai Kumnab Utkre Loinana Unit ki personal singaloinana Wariwatay Sanakre Ziribam to Imphal gi Paikhaliba Mega Railway Project asi Thodok Wathok Laitaba
ama oihanaba personal singi pukning thagwatki Khongsang fauba train yaurakpa amadi India gi mega project asida territorial army na lauriba singthaningai oiba thabak singbu su thagatba phongdoki battalion gi commanding officer colonel Anirban Sahana unit na lokhaliba thabak thoram amadi civic action kayagi matangda marik chumba wafam lieutenant general da thamki general na railway gi official kayaga wari sanabagaloina na pangpaya bamateng railway project asida pangani haiki Kwakta High School Buhar Secondary School da upgrade tawrakpada Safam gi matang da miyam gi khananai nabagi mifam ama Kwakta Kuman Thongkhong da leiba Idiga Lampakta United Club Organization Kwakta UCOK na sinduna ngasi pangthokre tawramaduda National Youth Awardee Laisangbam Nabachandra Professor Muhammad Hesamuddin Social Worker Sangom Sumbam Anwar Ali Social Worker Merai Mayum Abdul Matalif Kwakta Gram Panchayat ki hanigi Pradhan Sangom Sumbam Iboton Pradhan in charge Pukri Mayum Ajat UCOK ki President Haji Ahmad Khana President member singona sarukya ki Miyoy kayana Kwakta High School asi Higher Secondary School olakpasi lengang na pirakpa kudol amane kudol asi manghangumsi miyamna yaba Wafam da chatsi mamang da su Kwakta da high school ama lingkhatlaga saba pungloi loiraba furniture langba loiraba matungda ming thonbagi matangda yetnabadagi khatnaduna high school lingkhatpa tokibadu tahangumsi haibu wafam sing phongdoknaki Manipur lenga ki education department ki yathangna Manipur gi high school manga higher secondary olakpada Kwakta high school su yaurakliba hanagi leiriba mafam asi pikpa maramna haurakliba Kwakta gi tungi mirol gi yenglaga khara hena chawba mafam amade Kwakta gi mayai soiriba Kwakta marong lauda saba haina yanare ware basi Manipur gi chief minister education minister local MLA amade marilena ba authority de pisan ba amade United Club Organization Kwakta na laurak warep sing amade school asi fagatna ba paikalakpa thabak khuding makta Kwakta gi miyamna mateng pangba haina yetna ba leitana warep taki Kumja lisingani kunmathoi gi May mapalda Kashar gi Madutila da thokiba rap case ki matangda case asibu mayok nariba Justice Demand Committee for Madutila rap victim JMRV bu hena mapangal kalhanabagi damak mifam ama famkre CH Nabakumar Singha chairperson JMRV na mifam mapuoidina famkiba mifam aduda Yambem Arun Mitay Secretary General CEC World Mitay Council Dr. KN Chan Retired Professor and Advisor to JMRV, Sanasam Lalmani, President, WMC Ziribam District Committee, M. Thambal Singha, Vice Chairman, JMRV Amade, Nongin NGO KH Birendra Singha, Advisor na Ikai Kumnaba Amasung, Atoy Bamitung Singoy na Sarukyaki. Sarat Laistram General Secretary, Laistram Satyajit, Joint Secretary, Potsangbam Pratima Singha, Treasurer, JMRV Amade, Bir Mohan Singh Amasung, Sagapam Manaubi Singha, Member Singha Sarukyaki. Mutung Gunadhon, Coordinator, JMRV and Chairman, Nongin NGO na Maru Oiba Taudang Lauda na Sinkiba, Mifamaduda, Mitung Singh na Magi Oiba Wafam Singh Fongdok na Duna, Miyampuna KSC, May Pak na Buhot na Bada, Awa Ana Tiroy Si, Haiki, Chatariba KSC, May Pak na Buhot na Bada, Amana Tauba, Amana Yang Sinba, Natraga, Lana Kanba Kaya, Tok na Duna, Aikoy Miyam Chang na KSC, May Pak na Buhot na Minasi, Haina, WMC ki Secretary General Yambem Arun Mitay na miyam da apil tawki mifamaduda Lamar Gram gi mayra paibising amadi kunggang asigi miyoy kayana sarukyaki Patsoy Tuliyaima Century Club Patsoy ge hanigi President Haisnam Okendro Elias Goroba Singna haukiba February kitang kunithoida laibak tiba thodok amada ikangkang hauda na laikidabada club asige members singna ngasi laikidrabagi mafamda ikai khumnaba utpagaloy na awaba phongdokre Patsoy Tuliyaima Century Club Patsoy da pangthokiba thoram aduda members singna minute ani 2 minute leptuna awaba phongdok pagaloy na laikidrabagi thawai mirelna mapugi khuya khada ingna chikna leiruna ba thongni zaki loinana Laikidrabagi imong manung yawaba da susaruk yazari haire.
Hojik pau ki marak thatna break amatang lausari. Go Aviator Academy Mapung Fana Aviation Tamna Nabagi Mafam Experience Lairaba Singna Takpi Tambiri Lengsin Bilaksi Aikoi Punna Taminarasi Cabin Crew Amadi Ground Staff Ki Mangnanbu Mapung Fahana Nabagi Damag Same Saraba Course Manipur da hau ki bapung kun marida miyoi amata COVID positive oi batheng nakide active case amata leikidre COVID command control room dagi thador report ki matung ina Manipur nga si fawada punna miyoi lakh tara taruk lising humfu mapal supna humfu nipal COVID-19 test tau ki bagi manungda COVID positive oi ki ba miyoi punna lakh ama lising kuntra mapal sa mapal kun mari sukre fagalak pagi chang chada marifutara nipal 10 mari taruk teleng dana leire amade lamda masad laichet asana maram oira gaujik fawada leikidaba apun mamigi mas Lising ani chamani fu mapal oire. Hau ki bapung kun marida India da nauna miyoi chani taranipal COVID positive oire lainasana maram oiraga miyoi manga leikidre. Fagalakpagi chang chada marifutara Nepal 10 Nepal suino oire. Apun ba confirm case na koti mari lakni futaruk lising marifutaruk supna tarataret yokre. Active case na lising ani chamani fu mapal da hengal le. Laina asina maram oiraga leikidaba migi masingna lak mga lising kontra chatret humfu mapal ni. Laina asidagi naba faduna desars tokiba migi masingna koti mari lak nifu matoy lising yang kay humdoy supna marifutara mapal ni. Laina asidagi ngaktok na ba vaccine kaptok kiba apun mamigi masingna koti chanikun lak humpu humdoy hen kre. Malem gi oina COVID laichet na. Khwaidagi hena sohal balaybak singi manungda USA na ahanba India na anisubada amade France na humsubada leire awang ng Pok State ki oina Assam na ahanba Mizoram na anisubada amade Manipur na humsubada leire Ngasi ayu angan bada Meghalaya da polling official ama lambigi accident da leikidre Guwahati Medical College and Hospital da pukatana laikanaram laba matung polling official Jason Marak Hospital da sida leikidabani haire mahag atay polling official singaloy na fotami hairiba mafamasi da chatpada West Garogi Tikri Kila da accident hoktuna leikidabani leikidraba Marak asi turadagine mahag Gambigar block da MZ Narega ge technical assistant oibane Zangrapara polling station da poll duty ge chatkibane member humfulaiba Meghalaya Assembly ge Mikal February 23 pangthokadabane Haujek sanabagi pau pizare Manipur Horse Riding and Polo Association na sinduna ngasi mapal kangjay-bungda kontra suba Governors Cup Invitation Polo Tournament amadi tara mapal suba Governors Cup Women's Polo Tournament Youth Affairs and Sports Minister Govindas Konthawzamna atoba mitunglen oidina haudokre tournament asada nupa kanglupta team tara na saruk yare nupi kanglupta team manga na saruk yare haudokpagi thoramgi sarukamo aina international polo player S Bimolna team singi mahut sinduna wasak lauke Knockout basis da Chathagadariba tournament asi haudokpagi match da MPSC B Manipur Police na Tentha Polo Club pu panzal taruk anida maiti bapi kre match mai pakraba MPSC B Manipur Police ki panzal taruk adu T Pradip Kumar na panzal ahum sanki H Abung Kuman TH Roman amadi O Suresh na panjal amamam chanki Tentha Polo Club ki panjal ani P Bikas amadi I Rahul na chanki Ako'y pumnamagna matamamada sa wala si kanana buhonabada Manipur Horse Riding and Polo Association amasung ayhak isamak su veterinary and animal husbandry ki mantri amo ina yang kanna honajabani adubong asidi Sri M. Biren Singh Hoji na luchingba prakara sina tongan ba king kaya tongan ba proposal kaya na ngasi poni asi soidana himbang ama agani haibagi asip pathajaba do aingonda leise Manipur na prithivida polo haiba masana asi khudol tamki haibagi mami phawada leiroi dobani haibagi wakhalona se koida leiba phagani maramatuna hanadagi humna Manipur Horse Riding and Polo Association na poni sing yokatpada poni sing sigi sakta pham oiriba mafam kaya thibada
awaba kaya mayoknabibani adubu masi lamphel around 30 acres chawba lam ama masidagi akoina poni sing asi ningthi jana makoigi chang na Tournament asi haudokpaki thoramgi athoba mithunglen oikiba Youth Affairs and Sports Minister Govindas Konthau zamna phongdokibada Manipur Horse Riding and Polo Association na polo masanabu prithibida khudol tamkiba sagol poni bu yokhatnaba made makhoina leinanaba mafam kaya thibada awaba am oiki adubu hauzik leiriba leingak asena lamfelda ekar kontra muk chawba lam ama piduna poni sing thamnaba sem sakre mafam aseda poni singi chinjak oiba yaba pambi sing thabiduna sagol asibu yokhatpada aikoi puna saruk yaminasi haiki Tournament haudokpagi tharamda Manipur Horse Riding and Polo Association ki President H. Dilip, retired IAS amadi Manireda ki Chairperson ki H. Raghumani su saruk yaki Manipur Cricket Association is Sinduna Thasi ki Mapaldegi, Team Tarani Thoina Saruk Yaraga, Luwang Pokpa Cricket Ground, the Hudok Jatarak Liba, Taret Suba MNCA W Pralada, Amadi W Ramananda Elite Tournament ki, Ngasi Kangabo Part 3 Public Ground, the Sanakiba Match, the REYS Kwai Nagamapalna, Rule Cricket Club Malombo, Wicket Tareta Mighty Bapi Kre, Match Sida, Rule Cricket Club na ahanba innings bet pai kibada over kontrani thoga ball ahumda wicket loina magturaga run humfutara mapal lauduna target run marifut thamki match ki anisuba innings ta REYS na bet pai kibada over tarani pal da wicket ahum turaga run marfuni thoi lauduna match se mai pake Tournament asigi ngasi Model High Secondary School amadi Oriental College Ground the Sanakiba match ta PTRC Pachoi mai pakre match ase da PTRC Pachoi na ahanba innings bet pai kibada innings ki over nifu loibada wicket mapal turaga run cham humfutara lauki anisuba innings ta TRAU Trau kwa kaithal na bet pai kibada over marida wicket ama turaga run nipal khaklauduna Sayet naba ama lakpadagi TRAU Trau na makata na match sanau haiba yakidabadagi match referee ki report matung amade tournament conduct rule gi matung ina match si PTRC da point pithok kiduna mai pakle haina lauthoki satharakli ba tournament asigi hayeng public ground khangaboki match leiroi Model High Secondary amadi Oriental College Ground da CRAU Khamnam Bazar amadi Blue Hawk Khuraina sanaragani Manipur Cricket Association is Sindana Team Tarataruk na Group Anida Saruk Yaraga ngasi Kongba Khunau Dobi Lampakta 2 MNCA Super Plat Tournament Haudokre Tournament is Haudokpagi Tharamda MNCA ki Treasurer CH Nisikanta MNCA ki Hanegi Ground Committee ki Chairman Oramba CH Chauba MNCA ki Cricket Operation Manager Lalit Amadi MNCA ki Secretary in charge Biswajit na atoba mitong lansangoi na saruk yake Tournament asi haudokpagi match ta ESU Wangkaina UCC Uripokpu run chamakun tareta mighty bapikre match asigi ahanba innings ta ESU Wangkaina bet pai kibada innings ki apiba over ni for the wicket mapal turaga run chani humfutara taruk lauki ani suba innings ta UCC Uripok na bet pai kibada over kun mapal the wicket loina magturaga run chamani fu mapal lauduna match asi mai thiki Match mai pakraba ESU Wangkai ki sanaroi Chongtham Mehul Sretna Man of the Match ki title loki tournament asigi hayeng PTCC Patsoi amadi YWC Wangkhem na sanaragani Zaribam District Cricket Association is Sindana Thasi ki kunmanga digi hauraga team tarani thoina saruk yaduna Vidyanagar gi multi-utility sport complex da jatarakliba 1 ZDCA T20 Trophy ki ngasisani ki pa match ta ZIDBA Zaribam na super over da SKC Samu Punbibu mighty bapi kre match se da SKC Samu Punbina ahanba innings bet pai ki bada apiva over loi ki bada wicket loi na magtudana run cham ani loki match ki ani suba innings ta ZIDBA Zaribam na bet pai ki bada apiva over loi ki bada wicket loi na magturaga run cham ani laudana match si draw oiki super over sana ki bada match asi ZIDBA na mai paki match asigi man of the match ki title ZIDBA ge sanaroi napal na loki
Manipur Veteran Football Association Sinduna Team Taratarukna Group Marida Saruk Yaraga YWC Malom Ground Chetli Batasigi Mangadegi Hauduna Chatarakli Bakunito Suba Challenge Cup Veteran Football Tournament Ki Ngasasana Ki Final Match Da UVSA Lilong Chazingna KFC Kaisam Thongbo Goal Mari Anida Mighty Bapiduna Winner Oikre Match Mai Pakraba UVSA Lilong Chazing Goal Mari Adu KH Roman Amadi and Gandhina Match Ki Minatara Mari Amadi Kun Mapal Chatpada Team Gi Ahanba Amadi Anisuba Goal Chenke Match Ki Minat Kontra Mapal Amadi Nifunipal Chatpada S Budhana Team Gi Ahum Suba Amadi Mari Suba Goal Chenke Match Sasada KFC Kaisam Thongi Goal Anina M Sanjit Kumar Amadi Y Dizendrana Match Ki Minatara Humdoy Amadi Yankai Mapal Chatpada Chenke Tournament asige fair play gi mana BD VSA Bisnupur team da funky chatliba season asige winner oikraba UVSA da selgi mana lakh ama amadi trophy kutsanake runners of takraba KFC da selgi mana lising humfu amadi trophy kutsanake tournament asi loisin bagi tharamda patsoi SC MLA Sapam Kunjakesor Kairao SC MLA Lorembam Ramesor Wangkai SC MLA Thangzam Arun Kumar amadi Manipur Veteran Football Association ki President O Ras Biharina atoiba mitung lansing oina saruk yake ngasigi oiba ay ngasagi pau pizare Ngasi Manipur da khwaidigi sabagi chang asi degree Celsius kunipal 10.9 oiki khwaidigi ingbagi chang na degree Celsius taramadhoi 10.3 oiki nungsita yawba ising manilgi chang ayukta chada humfutara mapal amade nungthildana chada kontra oiki nungzugi chang millimeter suino oiki loisilakpada maruiba pausing amukahana pizari Sakangdaba Singna plan Tauramba IED Ama Imphal West Ki Thangmaiban Mais Namleikai Mocha Lerakta Pokhai Kre Miyoi Ama Asok Apan Nang Kre ACME Higher Secondary School da Thokiba Thodok Adu da Chanaba Azad Higher Secondary School gi Mahiroi Nipal Yairipo Police na Fagat Kre Plastic na saban nongmay season aduna railway project staff amasung worker singdagi namhaduna SILKY bagi tabag chataba gang member ama fare Imphal manungda ising marangkay na pibangam na ba singda damgi mathagta atopa ising pangfam ama sangat na ba Chief Minister Nongtuman Birena Yangsin Kre Loktak Upper Canal Gifibang Yangsin Kre Railway Project na Turel da Taga da Baloki ising Tingzin Badagi Maklang Turel da ising Laitre Haire Amadi expert amadi Dr. Singna analayang da aying asa amadi environment friendly oiba technology sing season na si haina Rajya Sabha gi MP Sana Jawbalay Sembana Fongdo Kre Ngasi nong magana sandok chaba Manipuri Eyes News matanga seda loisinjere bideng tabi di basing mamukahana manjere